ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯋꯥꯟ ꯊꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯧꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯀꯩ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯩ ꯉꯝꯅ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯥꯒꯤ ꯃꯥꯡ ꯇꯥꯛꯄꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ꯫ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯂꯕ ꯃꯅꯤꯡꯂꯣꯝꯒꯤ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯉꯔꯥꯡ ꯍꯨꯝꯗꯣꯛꯈꯤꯕꯗꯨ ꯊꯥꯡꯗꯨꯅ ꯐꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ꯫ ꯊꯥꯕꯂꯩ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯛ ꯃꯥꯕꯨ ꯌꯦꯡꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯇꯧꯕꯗꯤ ꯉꯝꯂꯣꯏ ꯇꯧꯔꯤꯁꯤ, ꯃꯍꯩ ꯑꯇꯣꯞꯄ ꯑꯃ ꯀꯧꯔꯨꯁꯤ ꯍꯥꯏꯔꯁꯨ ꯃꯣꯏꯒꯤ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯕꯦꯝꯃ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯄꯣꯏꯔꯩꯗꯣ ꯈꯔ ꯍꯦꯛ ꯀꯧꯔꯨꯔꯣ, ꯑꯗꯨꯒ ꯇꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯕꯤ ꯊꯝꯂꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯉꯔꯥꯡꯒꯨꯝ ꯇꯧꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯐꯨꯛꯇꯨꯅ ꯄꯨꯈ꯭ꯔꯅꯤ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯩꯔꯤꯛ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯅ, ꯑꯗꯨꯗꯤ ꯏꯃꯥ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯁꯤ, ꯑꯩ ꯉꯥ ꯐꯥꯕ ꯆꯠꯀꯦ꯫ ꯏꯃꯥꯁꯨ ꯆꯤꯡꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯅꯨ, ꯂꯩꯈꯣꯝ ꯌꯥꯝꯅ ꯍꯣꯝꯂꯝꯒꯅꯤꯕ, ꯆꯤꯡ ꯀꯥꯕ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯅ ꯏꯃꯥꯅ ꯌꯨꯝ ꯁꯪꯂꯨ ꯉꯁꯤꯗꯤ꯫ ꯀꯩꯁꯨ ꯁꯨꯗꯅ ꯅꯣꯡꯃ ꯑꯃ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ, ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯃꯁꯥꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯏꯆꯥꯁꯨ ꯉꯥ ꯐꯥꯕ ꯆꯠ, ꯏꯃꯥꯁꯨ ꯁꯦꯜ ꯐꯪꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯆꯠꯀꯦ ꯀꯩꯗꯧꯒꯦ? ꯌꯨꯝꯕꯨ ꯊꯣꯡ ꯁꯦꯠꯅ ꯂꯣꯟꯗꯨꯅ ꯊꯝꯂꯝꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥꯅꯕꯨ ꯐꯩ ꯍꯥꯏꯔꯕꯗꯤ ꯇꯧꯋꯣ, ꯅꯆꯥꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯍꯧꯗ꯭ꯔꯕ, ꯁꯦꯜ ꯐꯪꯗ꯭ꯔꯕ ꯑꯩꯗꯤꯅꯦ ꯇꯨꯝꯕ ꯍꯦꯛꯇ ꯌꯥꯗꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯕꯦꯝꯃ ꯉꯝꯅꯅꯕ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗꯅꯕ ꯇꯧꯒꯗꯕꯅꯤ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯨ꯫ ꯋꯥꯔꯤ ꯑꯗꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅ ꯍꯣꯠꯅꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯃꯥ ꯂꯧꯗꯨꯅ ꯂꯩꯔꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯠꯇꯕꯒꯨꯝ ꯀꯔꯤꯅꯣ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯏ꯫ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤꯒꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯇꯧꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯔꯜ ꯃꯊꯨꯝ ꯑꯗꯨꯅ ꯁꯨꯔꯣꯟ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯗꯅ ꯂꯩꯔꯗꯧꯕꯅꯤꯅ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯃꯆꯥꯁꯤꯡꯕꯨ ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯗꯨꯅ ꯊꯝꯃꯤ, ꯊꯕꯛ ꯑꯃꯠꯇ suhande ꯇꯁꯦꯡꯅ꯫ ꯑꯌꯨꯛ ꯑꯗꯨꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯕꯨ ꯅꯣꯡꯃꯇ ꯁꯦꯜ ꯇꯥꯜꯂꯨ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯃꯇꯝ ꯍꯥꯏꯕꯁꯤ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯋꯥꯡꯂꯦꯝꯕꯗꯣ ꯆꯥꯛ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯆꯥꯔꯒ ꯃꯃꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯌꯦꯡꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ, ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯃꯃꯥꯡꯒꯤ ꯄꯥꯠ ꯑꯆꯧꯕꯗꯣꯝꯗ ꯆꯠꯂꯨꯒꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯊꯕꯛ ꯀꯩꯁꯨ ꯇꯧꯗꯅ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯥ ꯐꯥꯕ ꯆꯠꯀꯦ꯫ ꯍꯛꯆꯥꯡ ꯑꯁꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕꯅ ꯉꯥꯏꯍꯥꯛ ꯌꯩꯍꯟꯗꯨꯅ ꯋꯥꯔꯤꯕ ꯄꯠꯊꯔꯤꯕꯁꯦ ꯗꯤꯍꯦꯁꯤ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯤꯁꯛ ꯑꯗꯨ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ, ꯌꯥꯔꯣꯏ, ꯆꯠꯈꯤꯅꯨ꯫ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥ? ꯅꯪꯅ ꯉꯥ ꯆꯥꯅꯤꯡꯕ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯛ ꯆꯠꯂꯒ ꯂꯩꯔꯨꯒꯦ꯫ ꯏꯆꯥ ꯋꯥꯅꯕꯅꯤ, ꯋꯥꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ, ꯅꯁꯥ ꯉꯝꯗꯅꯕ ꯇꯧꯒꯅꯨ꯫ ꯏꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯅꯪꯅ ꯅꯥꯔꯒ ꯍꯌꯦꯡ ꯀꯅꯥꯅꯁꯨ ꯋꯥꯕꯤꯔꯣꯏ, ꯅꯃꯥꯏꯅ ꯈꯛꯇꯅꯤ ꯋꯥꯗꯧꯔꯤꯕꯁꯤ꯫ ꯃꯃꯥꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡꯕ ꯄꯣꯛꯆꯩ ꯋꯥꯡꯂꯦꯝꯕꯗꯣ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯃꯃꯥ ꯑꯁꯤꯅ ꯐꯥꯗꯨꯅ ꯊꯝꯃꯤ, ꯋꯥꯍꯩꯅ ꯁꯝꯕꯜ ꯑꯣꯏꯗꯨꯅ꯫ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯤ, ꯀꯩꯒꯤ ꯁꯨꯃꯥꯏ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯆꯠꯀꯅꯤ꯫ ꯉꯥꯗꯣ ꯁꯦꯜꯅ ꯂꯩꯔꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯃꯈꯜ ꯃꯊꯦꯜ ꯑꯗꯨꯒꯤ ꯃꯍꯥꯎ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯐꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯉꯁꯤꯗꯤ ꯆꯠꯀꯅꯤ꯫ ꯅꯣꯡꯃꯇ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕꯗ ꯏꯃꯥꯅ ꯑꯩꯕꯨ ꯍꯔꯥꯎ ꯊꯥꯗꯣꯛꯇꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯋꯥꯔꯧꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯟꯕꯥꯟ ꯂꯥꯅ ꯆꯤꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅ ꯉꯥꯡ ꯁꯛꯂꯤꯕꯗꯨ ꯃꯄꯥ ꯆꯥꯎꯔꯦꯜ ꯇꯥꯏ, ꯑꯗꯨꯕꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯨꯗ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯋꯥ ꯑꯍꯦꯟꯕ ꯑꯀꯟꯕ ꯑꯃ ꯍꯥꯏꯕ ꯉꯝꯗꯦ꯫ ꯆꯥꯎꯔꯦꯜ,
Masanupa adugi magul adubu ningthina khangbana maram oiduna tapna muk hairaki. Hoi hoi chalo chalo ichana chatke haibadu ipana yai adubu matam asi phatte bunga thengna mamna halakpa ipana pamne. Isana mi yamna loina tinabam oiragadi phab. Hoi haibagum wanglemba makok nomi. Mapuroibaduna masada ayaba pakum pirabada tumina leire pisakadu. Masada ahen wa mahaigi haina khandri. Matam aduna satkibana haina kibagi tung inna somdasu mama masa anidusu mahai magi thokpa satnai. Nong takibaduna maram oiduna lammi lamzaudo kanasu satnade ngasisu atiyado iseng sengna ikokokpu oide atiyado imamambam oiramni. Lairik adu mata kana hauda nupi thauna puthokduna nongmagi sintha tawdaba yade haina khanduna mahak lemlai nga phaba pat adomda lai nungtil talak oibaduda. Adubu laibak aduda thengnaw haina tamba oibana thengnari nongthi mangbaduda tattana ahalsingna thoi haiba lairembi aduga kari karamba lairembi no haina yenglakpada lainura taretni. Labuk lamhang narak nungsongda thokpa simani haina mafam leitaba aduni. Lairembi taret adu lamhang aduda sen chongduna khekna noktuna maning tamna sanai. Jenglau sak yengli wate ingna lemna miba sungba ngambi ngangtani makhoigi phajabaduda tasengna lairik adu ngauri. Aduna khongthang adu phakiduna thangduna chatpa amata sengna ngamdri. Laptak khoimom lairembi taret aduna lairik adubu uraga perperp thuna yangna langtuna lairik magi khudang paiduna narak mungsong lamhang aduda singsinduna pusilai. Lairembi amana lairik mabu munna yengduna nokfet tawna yawa adubu haiba hauraklammi. Jenglau henbi sak henbi taibang kanagi masano nangbo othokna phajaita. Nongmadol thakta laibi nongdol lairembi imadu mali hayo koloi minglen karibu kauba. Tarang malangi sangsaramada ingaw ngawna itaw tawba haibadu oirare tasengna lairik. Mangondo onsinduna wahang hanglibisi kanano haiba mahak tasengna khangba natri. Mahaki mittadi lairembi sing adubu mata singum uribani aduna hanglibu wa adugi pawkhum tapna piraklammi. Aigi mingdi lairik haina kawi. Aibu pokpa panthawaduna kawbirambani. Aidi ima lukrabiga laibani. Aigini haibada kanasu leiti. Wa adubu tabada lairembi sing adu amana amada yengnai. Makhoida nungaitaba mapoksai lairik adu mabi ira chena lairembi singbu yengna wa makha tarai. Nong takibasida lemlai nga phage haina lakpani. Adu wai tabaya ai mafam asida koina leiba yaroi. Yumaduda mi kanasu lehawdi aduna ai hallage. Lairembi amana ita kaigi pukning waribano lao aikhoi mayamga punna lemlai nga phabadu sasi. Aikhoi mayamna nangi nating tawgi karigi nangna waribano. Asi haina lairembi mayam aduga loinana lairik adu patlomda punna lakli. Magi mitta khak ubani kana amagi mitta uba natte. Asumna lairembi mayam aduga hau tawna wakhal nungaina ising sanaduna nga fana lairingai. Anam kanba mamaga khatnaramduna lakpa wanglemba aduna laptak na tawriba mataw adubu uri. Mitmang aduda kanasu leitana lairik aduna ising saisinba kanagumba amada yengduna pena noksaba. Mayam adubu uraga wanglembadu tumina yengduna lay. Wahai ama phawba haidana ayengba maikai aduda munna mitpham hongdana. Mapal kaya thoktaba mirak kaya tindaba wanglemba mahaknadi tasengna nupi asi kanano haiba makhangte. Mata na ubani nupi adunadi uba nattedo. Wahang kaya ama akibu wahang phawba mafam aduda madomta makok aduda hangzari. Sibu mira natraga laigi masara. Nati atu natraga lairembi haibadu oiritra. Thoknasu phajaidabasidi aidi amuk phawba ujri. Wahang aduna kok aduda hangi adubu chinba lana wahai ama haiba natte. Mitpham hongdana yengi yengbagi penai dabi maithong aduda lona tumina. Mi amana yengi haibagi samil adu lairik aduna khangdrabasu lairembi singdunadi manak nakpada taibang mi ama laire haiba khangbana chatnaba semsai. Mafam asida kuina leiba haunade haina aduna amana amada yengna chatnaba semsai. Lairembi amana lairikta yengna. Wanglen matam khara khoinau nanga aikhoiga thengnaduna wari watai tawbagidamak itagidamakni lemlai nga mayam ama aikhoina piramagi. Hayeng amuk thengnarasi ngasigidi aikhoi amuk chatlagi. Asi haina lai nupi singna
nga mayam ama pirami aduga unaki wari saki haibadubu kaunaba makok aduda amuktang nungsinana thabiramduna mafam adudagi mangki lai nupisingna satkrabada lairik adusu wakal mangduna mafam aduda tarami wanglembado manak nakpado ay satpa yaba satluraba tungda ngasai nupi masaduna laytabagum tawbaduda lakpani adubu isi siba amagum ising mapal aduda nupi eduna tahaduna laybadu praprap tangsilaga nupi edubu matapak aduda monkhang nahanduna masado nomduna mitsing na buhotnay lairembi sing aduna sinba thausin nama oibanina mi amana khazik wahay mahaybada mitsing manahali aduna lairik adu wakal lagduna mitmang aduda lairamliba pakang aduda ikay nungsi hek yanay onthok pahaydunay wanglemba adu nupi masaduda munna yengi aduga tapna nangmu kanano kanagi masano yumna karamba laykay nupi masa nangna atomda karigi nungtimang masida nga phaba lakli laki harabasu data kana magaloy na dun lakpa yadara nangpo wahang adugi pakhum atubu pinabu hotnagadra ikaybadubu lotsinabu hotnagadra awaba mahek oirammi tasengna adubo hanglibu wahang adudi khumdaba yadaba mo oibanina tapna lairik adu wanglembaduda tathak yengduna khummi masadusu leikhom itay tayri isot bagumsu tawri ay kaydawrage kaygino ayna leikhom tayrise aybo aygi itakraga hawnaduna lakpaday aduga kayno taramlibasiba ayna tawdoysi kayno ay ngawri wahay adunay pirakliba pakhum asini ingaw satnaba haybadu oirami wanglemba nupi masasi karigumama tawri hayba khangmana tapna hayraklammi tapthoibema nasado pakhatpa tawgon ay wari pumadangona sengnaligi ay ngasay lakpada nangdo sida asi hayna wari matek adu nupiduda mayek sengna lirammi wari adubu taraga ingak-ngakpa amadi thazadabana pik hek thalli wanglembadu lairik mangonda yengna tapnamuk makhatay nangbu tasengna ningsingbamda thoktraba aduga asukyam nga asina kanana pharamliba waduda amuk ngakna nakaladuda lairiba nga mayam aduda ngakna muk yengi tasengna ngakli matau karamna nga asi pharamlibano haina khanbada lairik adu tasengna mikup asida angawbi haibadu oigadawri lairik adu wakal aduna maram oiduna phumbangnari masadu haugatuni hek chatpa phawba ngamdri nupi adugi matau aduda wanglembadu tapna law ay sangbigi nayum phawai thinbigi ingaw ba mo oibanina nupa aduna hariba wa adu mahak haraw yarammi asum tawna mayum adubu taktuna yumlumda puna lakli masa nupi aduna nupa magaloyna na lakpasida ingak-ngakpa oirami thabalay adu masa nupi da yengi nga mayam aduda amuk yeng nupa masa aduda amuk yeng tawna lairami mamagi mityeng adu khangbana lairik adu tapna ima ibung asina nasaygi thawai ase kalambini ibung asi thengnaramjabadi aigi punsi kari oiramani haiba tamba ngamte asi haina mama aduna wakal adu lana lawkidanaba haina wari wakhum kuding loina liduna mama da mayak sengna khanghalli masagi wari dubu taba loirakpada pakhatpa ma yaurammi thabalay adu wanglemba mangonda yengna tapna isagi tawbimal ima hoina kaidawnungda kawreko ibunga hena afaba oy adubu nangmu kanagi masano nongmata laikai khul asida udi wanglemba noktuna ima ay sawrilgi masani ay mapal kaya thokni adubu yumna sum leibadu wai haiduna ay ngasi thopani aduda isal haigadra asigi hek thengnare ima adudi ay sumu yumda lagi imana halakti soidana mi pairamnani ahen muwa ama makata na hairamda nupadu satki sawrilgi masani haibadu tabada ingaw hori thabalay aduna masanu piyetuda onsinduna bema asini sel paiba sawrilgi amata yausaba masanu pa haibadu hayeng magi nupi oibadudine maraiba yam pharapani lairik mamagi wadu kaya taningba moidi aduna asumna khummi adaida hen wakal makhanduna leiranoima aina pharakpa nga mayamse amukta yoluso aduga chengleitabado khara walo aduga nga khara pikpa yauribaduna ikhoigi sanaba oihorase masagi wakal khanba mo oibana masana haibadumak tawrammi tuminna nga khara du puduna satki lairik adu mangona kari thoki haiba ma matomta ningsingnaba hotnaduna lehawi somduna wanglembaduna ising chotuna nga khara puduna lakpaduda mama oiribi pisagado harawba oide
Sauningꯕꯒꯤ maithong ama masada uttuna asumna masada hai. Ngasina ngasi oire matungda chatpa yadeko imadi nangna natomta chatkibase kaya pamba oidene. Aduna chatkanuko nga adudi leiraga saba yayi hayeng isana phatta nungda mathoklabadi aige mangjabani. Wanglemadu mamagi wa adubu thausabu natti mamada yengna ahoina dum wa makha tarai. Ngasi nachaina yumdagi chathokdana chatpagira khangde. Ima lambida lamang aduda chen chongduna khekna nokna makoi lairemi khara sanaduna lairembagi wani khupazaba ima. Masaka yengluradi mabu ubada idi pungawek ngawba haibado oiramle ima. Masagi wa adu tabada pisak madi lawai ludon satkre pakatna masada yengi. Masa sina haiba sina ama mama sina khaliba sina ama yamna khenei yamna onai. Mama oibina masa singidama wazaba haiba sidi hauna sani aduna masada yengduna tapna nungaitana. Imagi azauba kainomi nangna ngasi imada harim mayam asiwa. Imana haiba wada nangna ngasi taramlabadi isana thengnarakle harim mayam ado thengnaramloiko thokna phatteda mamana yadaba thabak matung tawgadu. Karigumba isana phatta nungda mathoklamlabadi karino aina oigadaba imagidi isana pumhen heli. Karina tawrakliba mamagi mataw asi haina khali wanglembadu. Pisagadudi masagi manakta sangsinduna masagi makok aduda nungsina tapna nanthabi aduga imagi bungo isana kaisu thoidokpa tawdana yumda halakpase ima pele bungo haina haina mamadu taha taha amuk sangduna usana duda mai samduna purakli aduga masadubu mai aduna okthokpi wanglembadu nokningbana loiri mamagi mataw aduda masana maya higatpadubu uraga masada sairei mama oiribi pisak aduna kari sagedana nayahigatlibano ha nangna thengnari haribado asamba natteni bungo tamang tumangda thengnaba nupidi lairembi taret oidoribani maduna chenduna pudribado naraiba pharabani madu mamagi wadu taraga noktuna wanglembadu makut aduna maraibak aduda onthokpani haigumna matomda thajinjai aduga mamada nokmi tawduna ima nangsuba aina haidima masak mataw phajabi nasaina hek pamjaba nupi ma thengnari haibani ma nangna kaigin siran turan khalibadu ha nasai si pakhangni aisabi phajabi mu ure haib aina haibadi nangbo namong nupiga amta pamjbu kaino mama oiribi adudi masaduna mamau haiba wa adu hairakpada haraubana momon tawsai wakhal warambadu hausikti phare tasengna masagi wa ama tarabada mama adu masanupaduda yengna adudi yamna phare isagi thamoiduna khoidajaba ma leire hairabanina imada nupi masadugi maming hairo ai imau oinanaba chatuna hairuragi as imana mo hena aigondagi thujile tawrisi ima ai nupiduga ngasigak thengnabani ai nupiduga unagike pisak ado mamagi waduna noksai asum tawna numidang matam oisinkri mama masa anidu ngasidi nga thongduna hawa hautaba punna sari aduga mahai tumma sangnari thabai khangdo wana tawnarubana mama oiribi thabalai adudi nganna dum tumki aduba lairik adudi tumthau haiba yadi ngasai kari thoki haibadu ningsingnabu hotnaduna lei adubu magi mitta wanglemba matabu uduna leire atai atopa amata ningsingma thokte asumna tumthaba yadana ahing aduda leiringai matamdani magi nakong aduda nupi magi khonjel aduna mabu mapalangna thoraklo haina tattana kauri lairik mapungning aduda khali ahinga thengmusida aibu thoro haina kauri basibu kanano natragana aigi nakong asida siranana taribra haina amukso mayek senglap tawna kaurai lairik mapalangna thoro aikoi nangbu ngairi aikoi khangjabro nangbo nangi na taroi singni nasai nuwang matamda patki patpanda thengnakiba nangi nata kaya aduni waidu tabda tu sungi lairik nasai degi ningsing mathokdaba kayado hausik khaktamak mitmang aduda loina urakli akiba pakhatpa amadi khangningbana masadu yomi chatsi kadai chatloisi kadai tawduna lei masado leita zatri aibu thoktuna yenglusina natraga aibu phadanaba lekai ki ngausinaba tamma kayana launam lang thaklibra as othokna yengningba madi phawida aibo lairik ado
Asumna khanba yaba kaya ama masa matomta khallaga mahak mapal aduda thorakle. Lairembi singna makhoigi khol matol adugi leibung aduda khundin aduna lairibadu urami. Madu ubada sapleptuna mangol masi dudagi yengduna lei. Lairembi amana makhoigi manak aduda lao haibagum khut khattuna makhoina mabu kauraklami. Akiba khuding thadoktuna lairik adu lairembi duna lairiba domda lakle. Lairembi mayam adu harausei. Lairik aduna makhoigi manakta lakpada. Lairembi duna lairik yengna tapna. Ita nangidamak nangi awaba khuding adubu koknaba haiduna kariguma khara pige haiduna nangi nanakta laklini lao aikhoi puna jagoi sasi ita. Tarang amada pubi kiba oibani lairembi singna haibadumak lairik adu jagoi sarami aduga punna muphamduna wari tawduna lairami. Lairikna aigidamak kai piramge haino ainadi noigidamak kaisu piba ngamloi ita. Angawbisidi nangidamak awaba khuding koktuna nungaina leinaba yawa khara hairamge tawbani ita. Nangi wari kaya dubu tabada aikhoi yamna nungaitri adugini. Asum tawna lairembi mayam aduna lairik magi awaba khuding koknaba tawbirami. Numit asidagi hauna awaba pumnamak adusu koksarami tasingna lairik hoigi imung adu. Mahausa imagi khongsat aduna nongma nongma haukibana hausikti lairik yamna nungaina lairi tasingna nongmagi numitni wanglemba aduga lairik maga unaduna wari saduna lairami. Ta wanglemba nangi loinabi ama oibada aihakti matik yamna sati. Pupang suba masasu nati. Ima lukrabi asina aiba yokpani. Nuiga yengnaragadi yamna nopi. Aduna amuksu yamna kizay. Amuksu yamna harawi. Tawanglemba nang naibu thamoy sengna nungsibiba sibu ubada. Wanglemba do lairik magi wa adubu taraga nukmi tawna yengi aduga. Nangaigi nungsinabadu na maruni lairik. Nanggigi imung asigi haurakpam thinasi haiba nateni nangpo. Nang nabu yaragadi hayengmak aigidi ima tharake luhongnaba tawrasi. Kayam kuina sumna lekhisi haibanu. Hayeng chahi yamaga luhongbana kaisu kana purakloi lairi. Aisu khangi. Adubu ai hekta ngamte imagi khanbada. Adubu tawanglemba hausikti nang naibu nungsibasina ai nangi nanakta leirage haina khalli. Aduna yumgi ima hoi ahal thabiramo. Ningol adugi ayaba matarabada wanglembadu mamada wafam khuding haiduna mama hoi nupi mayumda tharami. Thabalay amade pisak wari tawduna lairami. Inama luhongbasidi khara sauna hongba pami isa nupa matom toibanina anirak hana hongadabasu leite. Aikhoigidi mirolsu kaya leiba natti aduna yana tawrasira haina khalliyi. Adugidi kaisu khanbiganu aikhoina loina phana masilaki karigi samsa tawdoino. Isana sa amakhaktani. Asum tawna ahal singna sinduna hausikti wanglemba amadi lairik makhoini chawna luhong kaihongba tawramni. Makhoi anigi luhongbagi thauram aduna laikai khul aduda wari nahali tasengna. Asum tawna matamna nongmadagi nini humni satkibana lairik aduna wari wakhom khuding magi mapuroiba thawai saklabaduda liramni. Magi nupi adugi wari dubu taraga wanglemba aduna lairik pa yengna. Adudi nangsi lairembigi loinabi tarene matam suppada isorbu thamoi nungda cheksina la lairik nang isor khurumzabadugi chapsaba mahiyado nangna phangjabani hoi nupa aduna bun aina yung burembi mo oibagi chapsaba magul ngaktuna ngasi phauba mayamgi thamoi pelhaliba imabusu lairembi taret makhoina cheksina senabiri adunani aina nungaini yum asin lairiba natrabadi Machagi wasabi imagi khanbada ai nungaifam khangte. Asum tawna hausikti ahal sing adusu masa masugi seba phangjaduna awabu khuding loina koktuna harau tayamna ingna nungai yaifana pankirami.